ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯏꯌꯦꯂꯟ ꯄꯥꯎꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯇ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ngasi Deputy Chief Minister Losi Dikhona Churachandpura chatuna tonga tonga district taliba Jomi Singha wari sarugadori Mamang thagi kunga mathoida Haryana gi Gurugram da leiba Medanta Medicity Hospital da laikatnabada kanbangamdana 56 Thanglon SC Assembly constituency gi MLA Bungjagin Walde leikhidabagi Jomi Singha makhoi gi khaktagi oiba tongan ba district ama pigedabani haiba yauna leikhidrababu sohan khiba thododu da chenaba sing fabaga loinana Thaudok adugi case adu NIA da khusinagadabani haiba yauna tongan ba demand sing talaktuna ngasi fawda leikidrabagi hakchangi aroiba mathau mangam pangthoktuna leirakpagi matangda hayeng Deputy Chief Minister Losi Dikhona Churachandpura chatuna Jomi Singha wari sanarugani haina phongdokhri wafam asing asi ayuk Imphal gi Jolaland da leiba Mau Baptist Church pangthokiba Theological College and Luminary Tararak Shuba Graduation Service ta sarugyaraduna wangang bada phongdokhibani Mahang hai MLA Bungjagin Balte laikidaba thodoga sina Jomi Singh da pendaba masung sauningba kaya leiri adubu Jomi Singh asi tangdu leitaba purakpa pamba kangbuni MLA asi laikidaba ki laibak thiba thodog aduda anauba tension ama lakliba asi wari sanaraga soidana waroishin purakpa ngamgani mamangda su Jomi Singh wari anirak sanakre haiki Mapuroiba leitrabi nupi chahumlomda ningol clubna khudol tamgadori Mau sagam thasagi nipana pangthokadoriba malemgi nupi singi numita hairoki ningol clubna club asibo sagatpiba imalup singa khutsamna duna thoramasi hairokta pangthoktuna masagi chahi tarani pandagi yankai fawbagi manungda leiba Mapuroiba leitrabi nupi chahumlomda achamba figi khudol tamgani haina club asigi secretary Moirangthem Inunganbi Chanuna phongdokre Mahakna hai Mapuroiba leitrabi singha thengnariba punsigi lanfambu ikai khumnajaba amasung makoibu puning sonthadana ningol clubna angamba maikaida hiram kayada mateng pangnabagi tanja laujaba oina khudol tamgadabani khunaista Mapuroiba kaina khrabi nupi singna khudong chadaba singnaba kayaga loinana hinglaklibani macha semanaba honabada aranba lambida fawba khongdakiba kaya yaudaba nate kariguma matamda Mapuroiba leitabagi ashonba achengba tanja lauduna naihatu hatpiba su yaudaba nate Makhoigi punsi mahing fagat handuna mating thokna khunai asida thona fana hingba ngamjanaba punna khutsamnaduna makhoigi hak sing chap chana phanghanduna manaba khunai ama semgatminasi Mapuroiba leitraba singda yengliba hanthaba miyeng semdokpa matam oire macha masu sing mimanaba semnanaba hotnabada leingangasu ahenba yaifa thorang kaya paikhan piba mathau tai makhoigi damakta ahenba ngaklo pibinaba leingakna thabak paikhat piu haiki Sing mayumda changba yadringai chingtam changna dringai sida laingakna census toba pamlibagi maram khanghalu JFD NRC pangthokriba IDP sing masa masagi mayumda changba yadringai chingtam changna ba yadringai tanja sela laingak sina census toba pamlibagi maram khanghalu haina Just and Fair Delimitation gi Secretary Kangjam Maharabi Cherol amana phongdorakli Cherol sina makha taraduna JFD na paring naina chatharakpa campaign gi saruk ama oina ngasi Imphal East Purairomba Laikai konung mamangda Purairomba Laikai Women Development Association amadi Purairomba Youth Club ka khutsamnaduna Census and Delimitation haiba hiramasida khananainabagi mifam ama pangthokri mifam asida JFC ki convener Jitendra Ningomba Purairomba Laikai Women Development Association ki President Hizam Iveni Purairomba Youth Club ki President Wairokpam Ningthem Club asigi Vice President Waikhom Sudanda President Member Singh Oiki Mifamasida JFD Finance Secretary Sunil Karam Amadi Lubasigi IPR Secretary Kangjam Maharabisu Wangangloi Oina Sarugyaki
National News amuk pathokchari. Micham miyam gi khansi pumnamak pukning fathabiu India. West Asia Middle East maruina Iran amasung Gulf region da oirakliba fiba masida nungnangba fongdokladuna India gi Ministry of External Affairs na micham miyam gi damakta khanduna party khudimagna pukning fathasi haina appeal tawkhri. MEA gi official warol amana fongdokhibada wathok natraga issue amagi matangda pamdaba violence ki oiba thabak thoram sing chatharakpa matamda dialogue amadi diplomacy gi kuthangda yanaba puraknaba hotnaba natradi escalation tawnaba hotnaba haibasi natana puning fathabagi atopa lambi leite leibak khudikmaki sovereignty amasung territorial integrity bu ikai khumnaba utpa haibasi democracy chatpa leibak khudingi thodang oigedabani haina India na khongfam chetna leptuna lakli haiki. Nakalamaromda Iran, Israel amadi Gulf leibak singda leiriba Indian national singda India gi maikadegi section wa thamkibaga loinana security gi oiba yathang khudimak induna section thorang lakhotuna leinaba khanghanki. Sovereign leibak amagi luchingbabu assassinate tawba haibasi tukachaningay oiba thawongni Priyanka. US amadi Israel na kosamnaduna landa chathaduna Iran gi supreme leader Ayatollah Ali Khamenei hatkibasi Congress luchingbi Priyanka Gandhi Vadrana akan bamongda yaningdaba fongdokladuna sovereign leibak amagi luchingba amabu atanana target tawduna democracy chatpa leibak singni haina chawthukchaba leibak kharagi luchingba singna yathang piduna assassinate tawkibas haibasi tukachaningay oiba amasung pumnamagna condemn tawfom thoi haina fongdokre. Priyanka Gandhi na makha taraduna Israel gi PM Benjamin Netanyahu amadi US President Donald Trump ki mamangda khu kunduna nonjaraba PM Modi na Middle East leiriba Indian citizen khudimak asoi angam yauda leibak asida halappa ngamhanaba khongthang lokhalakpa oishanu malem asida hojik tongan ba leibak kaya khothoknariba amasung landa miyeng changbagi mataw ama uthoknarakli nungnang ningai ni hojiki matamda miyamna mathau taribasi tangdu leitaba ni kanaba leitaba lansing asinate malengi luchingba singni haina leiriba asina Mahatma Gandhi na fongdoklambada mitna ngapikani mina mit kothoki haiduna aina shu miyoi adugi mit kothokluba tarabadi malemda leiriba aikoi khudimak mit tangani haiba wafam adu pumnamangna ningsingba fai Iran amadi Middle East ki tongan ba mafamda leiriba miyam chiksin biu haiki. Nomay maru safam da pukhaibada miyoi taragamanga sire taranipana asokapan nangkre. Maharashtra gi Nagpur city dagi kilometer 15 rom chatlaga leiba Kalmeshwar tehsil gi Ralgaon khumlangda leiba nongmai maru amadi atopa pukhaiba yaba polam sing saba mafam amada khangaudana pukhairakpada miyoi 15 sire amasung atopa taranipana sathina asokapan nangkre hairi. Local residents singna fongdorokibada pukhaibagi thodok adu ngasi ayuk pung 8 rom tabada thokibani. Ahanbada Nonal Scrimping Plant area da pokhairaktuna mai chaklaki amasung chaklakiba mai aduna sandoraktuna factory asigi tongan ba sanction singda mathang pokhairkibani haiki. Factory asida miyoi 35 rom thabak shubani makhoi thabak shubagi matamasi ayupung 3 tagi haubani maram aduna pokhaibagi thodok thokiba matam aduda worker ayamba factory manungda leiki hairi. Local MLA Charan Singh Thakur na pokhaibagi thodok aduda miyoi 15 siki haibadu achumbani haina fongdokkibaga loinana nongmai maru sariba factory asi safety gi oiba chana kanglon singang na thabak torumdabada natana thabak piram liba workers sing asida mathau taba training piramdre thodok asigi matangda mari leinaba singna kopna thijen halagani haiki. International news amuk pathokchari. Thailand na ingtapa purakpada khongpong jet na lepli Foreign Minister Sihaksak. Thailand gi Foreign Minister Sihaksak na ingtapa purakpada khongpong jet na lepli haina fongdokre. Manila na Asian Observer Team da luchingbagi thodang lawba Foreign Minister Sihaksak na thagatpa fongdokhi. Philippines ki Foreign Secretary Maria Teresa P. Lajuroga wari sanakibada Foreign Minister Sihaksak na regional peace hena mapangal lehenbadan mahaki aglaingak na Asian da takshin gani haina su fongdokhi.
ngarang telephone ki khuthangda Thailand ki foreign minister Sihasak amasung Philippines ki foreign minister Lazaro ga wari sanakibada Lazaro na Asian chair gi role laukibadu singthaki luchingba ani na wari sanakiba aduda Thailand na Asian amasung Myanmar gi marakta tangdu leitaba puraknabagi matangda haudokiba singbu paudongkibaga loinana malum masida Asia na ingtappa amasung national reconciliation thodang kaya lawabu mapung fana paudongki Supreme Leader 𝐶𝐤𝐲𝐸 𝐻𝐷𝐾ꯕꯨ China na akan mamongda yaningdaba fongdokri US amasung Israel gi strike na Iran gi Supreme Leader Ayatollah Ali 𝐶𝐤𝐲𝐸 𝐻𝐷𝐾bु akan mamongda yaningdaba fongdokpaga loinana thawong asi Iran gi ningkha tamba amasung international law bu khongwainabani haiki China gi foreign ministry gi wangalungne thadorkiba warol amada Iran gi makok thongba luchingba 𝐻𝐷𝐾bु asi UN charter gi principle singbu ikai khumnadabaga loinana international regional maruiba kanglon singbu chawna khongwainabani haiba maral piraki West Asia da unkhatnabagi chang wangkhalakliba asibu China na khudakta lepnaba takshinkibaga loinana Middle East matam pumbagi oina ingtappa amasung tangdu leitaba purakpada malengi miyamna amato oina lepminanabasu fongdokhi Middle East hana ngak senbagi lamda ahongba kaya lagbagi matangda China na malengi leibak singna miyeng thamnaba wafong fongdokhibaga loinana malengi unkhatnaba marakta leibak amagi ningkha tamabu ikai khumnaba wafamsu fongdokhi Aroibada Saudi Prince Salman Donald Trump ta Iran da landana ba takshinki report Saudi Arabia gi Crown Prince Mohammed bin Salman na US Principal Donald Trump tagi Iran gi mathakta military action lokhana ba takshinki haina NDTV report amana fongdorakre Malengi leibak signal lan lepnaba amasung diplomacy kuthangda warishin purakna ba takshin nakhrabasu Saudi Arabia amasung Israel na US President Donald Trump ta Iran da landana ba takshinki US amasung Israel gi official singna Iran gi nuclear ngakpigani mayuk nabada apun balanda chathanabagi matangdasu agency asina report tawrakhi Agency asina thamlaki ba warol da US amasung Israel na nongthaktagi landa chathaba yauna missile strike sing Tehran gi command center infrastructure amasung atopa city singda landana bagi matangda su khanaki hairi US amasung Israel na Iran da landa khibagi atopa ahongba ma oina US President Donald Trump Iran da leiriba miyamda nakhoi gi lenga khudum chansina ba phungdoki baga loinana Tehran security force ki members singbu makoina pairiba khulai sing thadokna ba takshilu haina Iran gi miyamda phungdoki Northeast Window TV na sandokchariba nungchilgi pau patokchaba matang asida loshinjari miyeng tabiriba pumnamapu amuka suhana khurumjari Manipur के अहानबा न्यूरो पेशेंट्स के अमतंगायरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजय मथक तोंगथाम लिकाई दा हानुक चरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लंबी की खुदोंगथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबा लायंगली हॉस्पिटल असदा न्यूरो की लायंग चंगबा अफबा मखल की खुसु खुलाई अमदी मशीन मरांग कायद लई मशीना कोक मरी लेनबा तोंगान तोंबा मखल की अनाबसिंग निंथिना लायंगली लमदम मचिदा न्यूरो सर्जन यामना तांगरिबा मरमना चिंगमदी अरापा मफमदगी लाकपा अनाबसिंग न्यूरो सर्जन उननबा होनबदा अवाबा कया मायोंगनरी मसिदा सुनतना मतम थिंथना अनाबा लायंगना मरम ओरगा खुदोंखिबा कया सुमायोंगनरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्ली ना मसामकी हॉस्पिटल असिदा पुंग कुनमरी लेना अनाबसिंग लायंगली हॉस्पिटल असिदा अताब ममलदा लाइन मतनतना OPD जनरल अमदी ICU बेड ऑपरेशन मेडिसिन एक्सरे अमदी लैब कमैदि नबसलसु अताब ममलदा फंगल्ली ngasi magrension biro amadi kudong saba singa silobiho hena ku bamrol di damak hospital asigi telephone number 70055341666 natraga 8974572154 da pau phobirak pujagani Northeast Window mining tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada
ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯗꯨꯕꯥꯏꯒꯤ ꯋꯦꯌꯔꯍꯥꯎꯁ ꯋꯥꯔꯀꯔꯒꯤ ꯊꯕꯛ ꯀꯧꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯖꯦꯟꯇꯦꯕꯜ ꯑꯦꯟड ꯒꯨꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯂꯩꯕꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯆꯍꯤ 12ꯗꯒꯤꯅ 38 ꯐꯥꯎꯕꯗ ꯂꯩꯕ ꯑꯣꯏꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ per day 12 hours duty hours ꯑꯣꯏꯖꯒꯅꯤ per weekta 6 days duty ꯑꯣꯏꯖꯒꯅꯤ 2 years work visa ꯄꯤꯖꯒꯅꯤ ꯂꯣꯏꯅꯅ accommodation and transportation ꯄꯤꯖꯕꯇ ꯅꯠꯇꯅ medical and insurance ꯁꯨ ꯄꯤꯖꯒꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 18,000ꯗꯒꯤ ꯍꯧꯖꯒꯅꯤ ꯑꯅꯤꯁꯨꯕꯗ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯀꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯕꯛ ꯀꯧꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯗꯤꯌꯟ ꯀꯥꯔ ꯂꯥꯏꯁꯦꯟꯁꯀ ꯂꯣꯏꯅꯅ ꯒꯜꯐꯀꯤ ꯂꯥꯏꯁꯦꯟꯁ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ ꯑꯃꯁꯨꯡ ꯕꯦꯁꯤꯛ ꯏꯪꯂꯤꯁ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯏꯟꯗꯤꯌꯟ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤꯗꯤ 50,000ꯗꯒꯤ ꯍꯧꯖꯒꯅꯤ ꯒꯜꯐ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 55,000ꯗꯒꯤ ꯍꯧꯖꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯕꯦꯍꯔꯟ ꯋꯥꯇꯔ ꯄꯥꯔꯛꯀꯤ ꯐꯤꯃꯦꯜ ꯔꯤꯇꯦꯜ ꯁ꯭ꯇꯥꯐ 10 ꯀꯧꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯇꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ 165 ꯁꯦꯟꯇꯤꯃꯤꯇꯔꯒꯤ ꯆꯥꯡꯗ ꯋꯥꯡꯕ ꯑꯣꯏꯕꯤꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯑꯦꯀꯣꯃꯣꯗꯦꯁꯟ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯗꯨꯒ ꯗ꯭ꯌꯨꯇꯤ ꯃꯤꯜꯁꯨ ꯄꯤꯖꯒꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 68,000ꯗꯒꯤ ꯍꯧꯖꯒꯅꯤ ꯃꯔꯣꯜꯒꯤꯗꯃꯛꯇ 7005273217 ꯅꯠꯇ꯭ꯔꯒ 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड ता लेंगसिनबिरउ।